ꯑꯩꯈꯣꯏꯒꯤ ꯑꯩ ꯚꯤꯗꯤꯑꯣ ꯑꯃ ꯃꯃꯥꯡꯗ ꯅꯝꯖꯈꯤꯕꯅꯦ ꯑꯗꯨ ꯚꯤꯗꯤꯑꯣꯗꯣ ꯑꯩꯅ ꯈꯤꯇꯪ ꯀꯨꯏꯅ ꯀꯩꯅꯣ ꯇꯧꯔ ꯌꯨꯝꯗ ꯆꯠꯄ ꯈꯣꯠꯄꯗ ꯄꯅꯤꯁꯃꯦꯟꯗꯣ ꯅꯝꯍꯧꯗꯕ ꯍꯥꯏꯇꯥꯔꯦ ꯈꯤꯇꯪ ꯈꯨꯗꯣꯡ ꯆꯥꯍꯧꯗꯕꯗꯒꯤ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯊꯥꯒꯠꯂꯒꯦꯅ ꯇꯧꯕꯁꯤ ꯀꯨꯏꯅꯁꯨ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇ꯭ꯔꯦ ꯑꯗꯣ ꯚꯤꯗꯤꯑꯣ ꯅꯝꯕꯁꯨ ꯈꯤꯇꯪ ꯈꯨꯗꯣꯡ ꯆꯥꯗꯕ ꯍꯛꯆꯥꯡ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯉꯁꯤꯁꯦ ꯑꯗꯨꯗꯨꯒꯤ ꯚꯤꯗꯤꯑꯣꯁꯦ ꯈꯔ ꯅꯝꯗꯕꯅ ꯅꯣꯡꯃꯅꯤ ꯑꯩ ꯚꯤꯗꯤꯑꯣ ꯊꯨꯅ ꯑꯗꯨꯝ ꯅꯝꯖꯔꯛꯑꯒꯦ ꯅꯨꯡꯉꯥꯏꯕ ꯏꯟꯇꯔꯇꯦꯅꯤꯡ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯅꯝꯖꯔꯛꯑꯒꯦ ꯑꯗꯣ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯨ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯑꯩ ꯚꯤꯗꯤꯑꯣ ꯑꯃꯇꯪ ꯃꯌꯥꯝꯗ ꯑꯩ ꯁꯛ ꯀꯥꯛꯆꯒꯦ ꯍꯥꯏꯕ ꯇꯥꯔꯦ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯖꯒꯦ ꯁꯤꯒꯤ ꯑꯩ ꯏꯅꯥꯎ ꯑꯃ ꯃꯥꯁꯦ ꯗ꯭ꯔꯝ ꯀꯚꯔ ꯇꯧꯕꯅꯤ ꯌꯥꯝꯅ ꯍꯣꯠꯅꯖꯕ ꯏꯅꯥꯎꯅꯤ ꯃꯥꯒꯤ ꯆꯦꯅꯦꯜꯁꯦ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤ ꯃꯥꯒꯤ ꯍꯥꯞꯆꯔꯛꯀꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯉꯥꯛꯇꯪ ꯃꯥꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯉꯣꯟꯗꯁꯨ ꯄꯨꯛꯅꯤꯡꯗ ꯊꯨꯛ ꯂꯥꯎꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯝꯖꯤꯡ ꯃꯦꯔꯥ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯔꯣꯕꯤꯟ ꯍꯨꯗꯀꯤ ꯃꯇꯥꯡꯗ ꯁꯦꯝꯖꯕꯅꯤ ꯃꯥꯅ ꯌꯥꯝ ꯋꯥꯅ ꯁꯦꯝꯖꯕꯅꯦ ꯑꯗꯣ ꯑꯩꯁꯨ ꯄꯥꯝꯖꯕꯒꯤ ꯍꯥꯏꯕꯗ ꯏꯁꯩꯁꯦ ꯃꯇꯦꯛ ꯑꯃꯇꯪ ꯑꯩ ꯃꯉꯣꯟꯗꯒꯤ ꯀꯩꯅꯣ ꯇꯧꯔꯒ ꯑꯌꯥꯕ ꯂꯧꯔꯒ ꯑꯩ ꯃꯇꯦꯛ ꯑꯃꯇꯪ ꯍꯥꯞꯆꯔꯛꯀꯦ ꯑꯗꯨ ꯃꯌꯥꯝ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯏꯁꯩꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯈꯜꯂꯦ ꯑꯗꯣ ꯆꯪꯕꯤꯔꯒ ꯃꯥꯒꯤ ꯆꯦꯅꯦꯜ ꯂꯩꯕꯅꯤ ꯑꯩ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯛꯀꯦ ꯑꯗꯨ ꯆꯪꯕꯤꯔꯒ ꯑꯗꯨꯝ ꯐꯨꯜ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯣ ꯑꯗꯨꯗꯨꯒ ꯑꯩꯒꯤ ꯃꯈꯥ ꯇꯥꯕ ꯆꯦꯂꯦꯟꯖꯁꯦ ꯑꯃꯨꯛ खितंग अरीबसे अमुक येंमिनाजने अदो ngasiगidi challenge lomda dum chalase mayam akhoi mamang da khoi gi naw maga mo khoi jagre adi matung da ma ga mo ai naw jiga mo ngasi di ma mo mo hale ma ga mo tawra je na mo tawne ngasi di khoi gi ma gi naw jina pamjabai matung ina ngasi di mo dai na hangaga nga tawra je na nga mo tawra ke tawne adi ni tawdu je khoi nga ma pum ni kilo mom taw nga ne ba ado ma kok su yaw re dum loina ba duka sak plate amga yauri ado sigi challenge se ngasi gi mau yang view aduga video je nungai bita like tok piramo nungai ta na like tok thok piramo aduga subscribe tok so ko bi ganu myam gi support ta gi ngasi asumna film ji or ko hai ta adu di nai rajine ko adu subscribe tok you myam ado 3 2 1 Ngau ko dam tiga ki la laksine ma ka raisho Okay, adudi amuka mong nong natawag tayo 3, 2, 1 start! Nga marunyo na niko Kanduri Nai thang talaga Sita pataki Hoy brother ka now generation ka na sana mating pambira ko itay mo tawira ka kasi isang pung phajab ni Beneran jauh yang ini nga lipat eh ini sebenarnya semua Jadi mul tu, koi mana tu kadang ni tu. Tahan le maja. Matha gì vậy? Này đấy. Rau bung tao như nào? Maru di sini nih, no? Maru jangan boleh.
Punsida mai pakai competition kan woi kan tukang ya. Che non vuoi fatto. Tukang mai pakai sih bida. 우리나라가 마루빠니까 독다정 부가는 일을 해야 돼 상특상 Baru ni apa ini mau? Nung lagi je. Kasar ni. Tu non sai come male. Esattamente io. Tu mi devi intorno, non lo voglio mai. Kau dia mau beda, mau ada. Ngang itu orang macam yang pernah tu dia. Ni sih kepan lah betul. Né? Baru pandai dah baca sekarang lah kamu. Ni macam saya macam. Kanan tuh. Kenapa dah? Skill dua punya. Lain mina baik kita kangen tu ni. mà cuộc kèm cho nung lẩy như Jadi kita kita ada. Lâu semua juga pun dia kangen. Ini belum ada mau kopi. Lama itu aku tu. Malu di jalan tu dah. Tahu deh yo. Tahu game. Shame gitu lah. Ini baca gini. Ini apa ini? Nggak mau itu apa loh? Nggak yang kau deh. Siapa itu bro? Ya gitu loh. Ini loh sebenarnya. Ah, Ini belum tak kita dia belum. Hình này hay là gì nhỉ? Come le io. Capito dopo quale onda? Lo si no. Capito no dopo? Dove sei? Ya non devo avere? Dice. Quindi tu conto di avere. Non è che lo chiama.
ꯁꯦꯀꯦꯟ ꯑꯅꯤ ꯑꯍꯨꯝ ꯍꯥꯟꯈ꯭ꯔꯦ ꯉꯁꯤꯒꯤꯗꯤ ꯑꯗꯣ ꯁꯝ ꯀꯦꯃꯦꯔꯥꯒꯤ ꯈꯤꯇꯪ ꯀꯩꯅꯣ ꯂꯩꯕꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯇꯦꯛꯅꯤꯀꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩꯕꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯀꯦꯃꯦꯔꯥ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕꯗꯒꯤ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯋꯥꯔꯧꯕ ꯌꯥꯗꯦ ꯑꯗꯨꯕꯨ ꯆꯦꯂꯦꯟꯖꯁꯤꯗꯤ ꯑꯗꯨꯕꯨ ꯔꯤꯌꯦꯜ ꯆꯦꯂꯦꯟꯖꯅꯤ ꯑꯁꯤꯒꯨꯝꯕ ꯀꯩꯅꯣ ꯇꯧꯕꯗꯤ ꯅꯠꯇ꯭ꯔꯗꯤ ꯃꯤꯅꯤꯠꯁꯤ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯈ꯭ꯔꯦꯕ ꯀꯦꯃꯦꯔꯥꯁꯦ ꯀꯩꯅꯣ ꯇꯧꯔꯝꯕꯗꯒꯤ ꯃꯤꯅꯤꯠ ꯂꯣꯏꯔꯝꯕꯗꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏꯕꯤꯗ ꯂꯥꯏꯛ ꯅꯝꯕꯤꯕ ꯀꯥꯎꯕꯤꯒꯅꯨ ꯑꯗꯣ